Heirang Leirang channel na mayam gidamakta pujarakliba Phungga Wari Ching Khulokpi Sanaba Thaina mamangaida mama lukhrabi amakhakna machanupa amakhak yamna wana chaunanaba yokjarami nongmagi haukibana lukhrabi machanupa adu pakhang sarep pharakli asumna machanupa adu chauba sarep pharakpada mama lukhrabi adu yamna nungaijarami lukhrabi machanupa adu yamna kanba mathauna phaba misak amasu oirami lukhrabi machanupa aduna kanbasi kayamuk yamna kanbage haibasi umangi sahing chaba sasing nongsa kayamadi kallaba samu yai safauba irai laina pharaga mahaki sanapot oina khanduna sanaba ngami karida amuk hairugani umangda hauba sauraba pambi kaya singdo lukhrabi machanupa adugi makhuttana inbada makhongdana kaubada ujau singdo leimaida bom hekta tubajani aduga ujau sing adugi sauraba usa sing aduna thambau thekpagum laina prek thektuna sanaba ngami leibak adugi lukhrabi machanupa aduga lamba paba ngamba nupa amata leitre lukhrabi machanupa aduna leibak adugi khwaidagi kanba misak oiri adubu lukhrabi nupi adunadi machanupa adugidamak mathwai yamna wajarami naitom pokchaba machanupa adu mina phubikigadra chaibikikadra khanjaduna isorda matam chuppagi oina machagi punsi ngakpi senbinanaba thaunijaduna leirami lukhrabi machaduna su nongmata mamana yadaba thabak tawramde asumna matam kharadi haukhre nongmadi akanba nupa aduna Meiraibakta chatuna lam koiruge khalami adudagidi akanba nupa aduna mama lukhrabi manakta changsilaktuna mamagi makhong konduna khurumlaga hairei ima ngasidi nacha imagi maphamdagi nayathang amata nijage nacha na haigadawriba wafam asi imana thaujanbiyuko machagi wafam taraga lukhrabi nupi aduna amuk hairei imagi ibungo nungsithoiba ichagi kari hainingba lei imada hayu imana ichagi damak leijaba pumba kathoktuna hotnariba asida kari naning thungdaba yaurabage akanba nupa aduna mamagi wadu taraga mamabu nungsina konjaraga hairei ima ngasidi nacha pangal chaure aduna ima matam kharadangdi nacha Meiraibakta lam koiba chacharuge imagi thaujaladu pibiyu haijabani nachana machagi wa tabada lukhrabi mamado awapot lumpuraduna machada hairei imagi ibungo nangdi naitom pokchabani imagi pangal mapungsu phadri nangna matau karamna Meiraibakta chatkadawribano sanglaba lamsangdo chatpada umang kaya ni phaurakadawriba umangi sa kaya thengnagadawribani madudasu natana Meiraibak aduda ima icha mari mata khangna chanaba kanasu leiba nate ningthau panba leibakni ningthaugi wayel haiba adudi kananasu indaba yaroi hek indabada icha angang ongadawribani punamak araiba oikhrabasu ima ichada leiba yum masida karamna ichagi maithong udana imana naitom leihogani imagi ibungo nahak chatlunuda haiduna themjilai mama lukhrabi wa taraga machanupa aduna amuksu mamadagi yathang niraduna hairei ima nacha Meiraibakta matam kharadangdi lam koijaruge imagi yathang aduda pinabiyu imana thaunijariba nacha kanabusu kide kananasu lakcha khudum chanba ngamloi aduna ima karisu nungsa thibiruganu nacha pangal mayeng tadringaida Meiraibakta matam kharadangdi koijaruge haiduna mamabu amuk hanna khurumjaduna mamagi thaujal nijarei adudagi lukhrabi nupi aduna mathanta poksaba machanupadu Meiraibakta koirunabagi thaujal adu pire asumna akanba nupa adu Meiraibakta lam koiba chatnanaba thaurang tawkhre nongmagi anganba ayuk amada mama lukhrabi adu khurumjaraga akanba nupa adu Meiraibakta lam koiba lakle umang kaya pat turel kaya sanga linkang kaya
Akanba nupa aduna mathang mathang thengnaduna asum lakpada nongmagi mamsillaklaba numidang wairam amada ningthau panba leibak amagi athapa khungang amagi chidaida thunglure. Akanba nupa aduna ahing adu kadaida leksige haina asum wakhal tauraduna khungang adugi lamhang amada phamlaga awaba ngaihak potharami. Matam aduda nupi khara kap laubagi khonjel ama akanba nupa aduna taba phanglami. Khungang aduda kapliba khonjel adu natana atay atopa miyoi amatagi khonjel taba phanglamde. Akanba nupa aduna wakhal khallaba matungda kappagi khonjel tariba maikei adubu tamna thuna yangna laklami. Khul adugi matai oina tauba mafam amada naitom saba yum amada hanubi amaga leisabi amaga yam nungsinana kapminaduna leirambadu thengnarami. Makhoi anigi mataudu ubada nupa aduna yum adugi thongjilda lepladuna nupi aniduda hairei. Aihak Mireibagtagi haujikta mafam asida thunglabani. Hek thunglabaga khul asida ahing asimagi yarekchage khanjaduna ngaihak potharingaida ibokhoi ichalkhoi kap laubagi khonjel tabadagi mafam asida changjarakpani. Ibokhoi ichalkhoi kari karamba khudongthiba yaurabage nasuda amukta takpiyu. Nasuna mateng pangba ngamgadaba leirabadi soidanamaki mateng pangjage. Nupa adugi wafam taruba taudana masu mabel ani adu chejet konsinaraga hena kanna asum kapkhalaki. Makhoi anigi matau adu ubada akanba nupa adu angakpa poklami. Akanba nupa aduna amukasu thamoi sengna haijarai. Ibokhoi ichalkhoi aibu amukta thajabiyu. Kari khudongthiba yaurabage amukta takpiyu. Aihakna nakhoigi mateng soidana pangjagani. Asengba aduda haibiyu kaidawage. Aihakti ngasi phawbada miyamgi mateng pangjadunata lakjabani. Akanba nupa adugi wa taraga masu mabel adu hena kapkhalaki. Paukhum pibagi mahutta mamitna munna yengladuna leikhirami. Adudagidi akanba nupa aduna amuk hanna hairei. Phare nakhoina khumu haiba yadrabasu aihak ngasi ahing asidi mafam asida leijaba tari aduga nakhoida thengnariba awaba adusu mateng pangjarage. Hayeng ayuk anganbada mafam asi thadoktuna aihak chachakhige. Haijariba wafam asidandi ayaba pibiyu. Akanba nupa adugi wafam taraga hanubi adu sauna hairei. Karino ibungo nahakna tauriba matau asibu sigadaba ngaihakta ngairaba isu ibenbu kana leite haibagi matik usit thawoidraduna amuksu karem kathainariba adu kari pukchel kaubage. Nahak mafam asida ahing lekpa yaroi. Ngasidi isu iben anigi aroiba unaba numitni. Aduna kaplabasu noklabasu warabasu nungairabasu isu iben akhoi ani chikna ingna pukmen paumena jage. Chatlo ibungo haiduna akanba nupa adubu tanthorei. Hanubi adugi wahai sing adu taraga akanba nupa adugi thamoida angakpa poklami. Aduga yamna khangningna hanubiduda hairei. Ibok aihaksu nasugumbani kaidawbage nasuda imungsigi awaba warisingdo amukta libiyu. Nasuna soidana mateng pangjagani. Nasudi Mireibagtagi ngasida thunglabani. Aduna ahing asimadi nasubu mafam asida leihanbiyu. Hanubi aduna amuk makha tarai. Ibungo nahakna mateng pangba ngamgadaba awaba nate. Isu ibengi mahut sinduna kananabu siningani. Siba pamba mi leiba haunade. Aduna ibungo nahak chatlo kadaidano ama leirubana nahaki nungaiba phangani. Akanba nupa aduna amuk hairei. Karino ibok takpiriba wafam adubo nasudi wakhal taba ngamdre. Karamna kanabu karigidamakta sigadawribano nasuda mayek sengna amuktangdi haibiyu. Aihak aikhoigi leibak adudagi khwaidagi kanba misak aduni. Aihakna ngamdaba amata leite. Aduna sibabu oirabasu hingbabu oirabasu nasuda wari adu sengna amukta libiyu. Nasuna soidanamaki ibok amasung ichalgi awaba adu koknanaba aihak mahut sinjagani. Akanba nupa adugi wafam adu tabada masu maben adu thamoida ngamkhai leitana nungaiba phawrami.
Hanubi aduna kapna akanba nupa aduda hairei. Ibungo nahakna aikoigi ihut sinbigani hairabadi ibok wari adu lirage munna taro. Aikoigi laibak asida samu taragi mapangal kallaba. Kai taragumna kanba sahing ahing chaba maya singjang panba makutta wa muk sangba masana chingdum muk chawba hingchaba malay. Hingchaba sibu hatnaba laibaki ningthawna hotnabada laibak asigi mi tangkhay ama hena sikre. Lan thum yum kai kaya masing khangdana mangkre adubu hingchaba adu phaba hatpa ngamdre. Laibak ningthawgi manay masan pumnamak hingchaba aduna hatokhraba matungda ningthaw adubusu pharaga hatnanaba hotnaraki. Hingchaba aduna ningthaw aduda hairei. He ningthaw ngasidi nahak aigi khutta tarabani aduna aina haiba wafam ama nahakna yagadabani. Karigumba aihakna hairiba wafam asi nahakna yadaba tarabadi ningthaw nangbu hana hatkani aduga nahaki laibak asida lairiba miyoi pumnamak aigi chinjak oina nungtigi phaduna chagani aduna ningthaw nangna konung asigi maning thangba sarukta aihakna lainanaba achauba yumama sagadabani. Numit khudingi oina ayuk anganbada sa nga na thanna yawba sak khudeng tara aigi chinjak oina aina lairiba yum asida nanay nasan tharaktuna thilakadabani aduga numidang khudingina aigi chara oinanaba mi amamam aigi sangasida tharakadabani haiduna ningthaw aduda hingchaba aduna hairami. Adudagidi ningthaw aduna siningdabanina hingchabana haiba wafam adu pumnamak yare. Ningthaw aduna wafam adu laibak sinba thungna lauthokle. Ningthawgi yathang matung ina numit khudingi ayukta sa nga yawba sakyamsing laibak adugi imung khudingdagi mathang khaidoktuna nongma puhalle. Aduga numidang hingchabagi chinjak oina mi amamam numit khudingi oina laibak asida leiba yumthong khudingi oina nongmagi khaidoknaraga mi amamam chatnaba ningthawna numit khudingi imung singadu ayukta hek lauthoktuna khanghalli. Aduna ngasi asi isu iben aikoi ani khakta laijaba imung asida mi ama hingchabagi chinjak oina ngaihak leiraga chatpa tari. Karigumba chatrabadi hayeng ayuk anganbada ningthawgi manay sing laklaga aikoi ani punna pharaga hingchabada chinjak oina pijagadawribani. Aduna aikoi anigi marakta kana chatlaga kanana laihawgadage haiba khangdraduna isu iben konaduna aroiba oina khanaduna kapminaribani. Hanubi adugi wa taraga akanba nupa adu yamna sauninglami. Adudagidi masu mabengi mahut sinlaga hingchaba adugi manakta mahak oina chatlage haina mabukningda khalami. Akanba nupa aduna masu maben aduda momo nokladuna hairei. Phare adudi ibokka ichalga yum asida nungaina tumbi hauro. Ngasidi aihak oina hingchabagi manakta chatlage. Hingchabado nasuna soidanamak ngasi ahing hatlagani. Aduna hayengdagidi laibak asigi awaba amata leiraroi. Ibokna hingchaba adugi laifam aduda takpiyu. Akanba nupa adugi matauda hanubi aduga laisabi aduga angakpa phawrami. Amuksu achumba oiraboi ningduna haraugum tawi aduga amuksu makhoi anibu laknariboi ningduna sauningbagumsu tawi. Amuksu khalli nupa asibu thazarubadagi ngasi isu iben anigi maraktagi amakhakta sigadabadu hayeng aikoi ani punna siba taragadra. Asumna ngaihak masu maben khanjanaringai akanba nupa aduna amukasu hairei. Karigi nasubu singnabiribano sirabasu changlabasu aihaki laibak oijarage. Karisu awaba khanbiruganu matam thengjinkinabani nasuda hingchabagi laifam takpiro nasu laibak yengjarurage. Adudagidi hanubi aduna hingchabagi laifam akanba nupa aduda takpire. Lamsang lakpagi choktharaba akanba nupa aduna hanubigi imungda ising korfu ani ahum mabuk thanna thakchillaga hingchaba adugi manaktamna lakli. Somdana masu maben anido amuksu harauna momo nokchai amuksu akanba nupa aduna hingchabagi manakta chatlamdraduna hayeng ayuk ningthawgi manai singna
masu mabel anibu punna pharaga hingchabagi machinjak oina pithokhigadra khallubada masu mabel konaduna amuksu hekta kapminai asumna masu mabel ani adu ahing aduma suktum tumdana wana nonganba ngaiduna laikhre asomdana hingchabaduna mahaki numidangi chinjak oina chagadaba misak adu thenglaba phawba laktre haiduna yamna sauna mi lakpa ngaiduna leiri ngayhak leiraga akanba nupa aduna hingchabana leiriba yumadugi thongjilda leplari nupa adu ubada hingchabana nong khongbagum ngangladuna sauna hairei karigino nupa nahakna thengna laklibadi aihak haujik chak lambana loirabani sigadaba leiraba phawba siba kiriba karigino nahak tang siraga loigadaba adu nahakna siba kibadagi nahaki imung manungi mi pumba sihalagera haina thaurang taurabra hingchabagi wangang adu taraga akanba nupa aduna khonjel hauna hairei hingchaba nahakna leibak asigi miyambu masing khangdana hatli numit khudingi mi amamam chai hairibase ngasidi nahaki punsi aigi khutta loiba tarabani aduna nahak sinanaba sem saduna leiro akanba nupa adugi wangang tabada hingchaba adu saubana mai haukre adudagidi akanba nupa adugi manak tamna akiba phangna ngangladuna sangsilaklami asumna hingchaba aduga akanba nupa aduga yochabi napchinabagum setna konsinaraga namnaba horakle akanba nupa aduga hingchaba aduga setna konsinaraga laimaida tharo tharo onduna namnarakpa matamduda leiramba yum uwa pumnamak tektharakle leimaida leiramba napi singna pumnamak koktuna leimai adu uful tana kaire akanba nupa aduga hingchaba aduga akanba mawongda phunaba horakle lambida hauba khongnang ujaw kaya phuktuna langba haunarakle chingdum kaya thugaiduna thomnarakle makhoi anina amana amabu hatnaba hotnabada langnarakpa chingdum ujaw kaya adu thengainabada mai haubadagi ahing adu mai thanbagum ngali makhoi anigi phunafam akoibada leiba leimai adu thok thok nomduna kanna kanna hairami mafam aduwaida leiba miyam pumnamak numidang aduda kibana mapal thokna khidre leibak ningthausu lotun laikhre amana amabu hatnaba hotnabada kanna muknarakpadagi leibak phawba pura thak thak nikle asumna asum hingchabaga akanba nupa aduga phunarakpana makhoi animak chokthanarakley asumna phunaba yaba makhai phunaraba matungda akanba nupa adu wakhal tawba haurai ahanbada hingchaba adugi makhong ani adu thudeklage haina khalli adudagidi akanba nupa aduna achauba ujawama thudeklaga makhut anina changduna chetna pairaga hingchaba adugi khu ani adu tamna sapu kanna thomdarai akanba nupa aduna phudarakpa ujaw aduna hingchaba adugi khu chapchana pop launa panbadagidi hingchaba adu law khongduna laimaida bom launa tukhirami hingchaba tuduna leiringaida akanba nupa aduna hingchabagi makokta ujaw aduna hanjin hanjin thomduna thugairami hingchaba adu ngaihak awa chaina khanglamlaga sikhre hingchabana siraba matungda akanba nupa adu masa pumba ihingna hingsana sokladuna thuna yangna hanubi adugi yumda laklami hingchaba hatlambagi paw adu masu mabelda amata chithadana tamlami madudagidi akanba nupa aduga makhoi ahum harauna nokminaduna ahing adu nonganba ngaire nong hek nganbaga hingchaba sire haiduna leibak miyam pumnamak harauna law khongbagi khonjelna pumnin nilami wafam adu leibak adugi ningthauna taraduna manai masan kaya thadokduna hingchaba hatpa nupa adugi khongul liraklami akanba nupa adubu ningthauna konungda kaukhatuna harau tayamna oklami aduga ningthauna akanba nupa aduda kari pambage nahakna apambata hayu sana lupa lanthum leibak pumnamak pigani haiduna akanba nupa aduda hairami adubu akanba nupa aduna aihakti mireibak tagi lam koiba lakpani
ꯑꯩꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯀꯔꯤꯁꯨ ꯂꯧꯖꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯧꯅꯥ ꯐꯕ ꯑꯀꯟꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯩꯕꯨꯁꯨ ꯅꯍꯥꯛꯅ ꯀꯟꯕꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯤꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯗꯝꯗ ꯍꯜꯂꯒꯦ, ꯃꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯃꯌꯨꯝꯗ ꯂꯩꯔꯨꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯄꯨꯔꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯅꯕ ꯑꯌꯥꯕ ꯄꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯃꯅꯥꯏ ꯃꯁꯟ ꯀꯌꯥ ꯑꯃꯁꯨ ꯑꯀꯟꯕ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯅꯕ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥꯗꯨꯅꯗꯤ ꯃꯅꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯕꯅꯤꯅ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯁꯒꯣꯜ ꯁꯃꯨ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯅꯥꯏ ꯃꯁꯜꯁꯤꯡꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯎꯃꯪ ꯋꯥꯃꯪ, ꯆꯤꯡ ꯇꯨꯔꯦꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ꯫ ꯑꯋꯥꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯎꯃꯪꯒꯤ ꯅꯣꯡꯁꯥ ꯀꯩ, ꯁꯃꯨ ꯂꯝꯁꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥ ꯀꯩ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯕꯗ ꯃꯃꯩ ꯊꯦꯛꯇꯨꯅ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯆꯧꯕ ꯂꯣꯛꯅꯨꯡ ꯑꯃꯗꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥꯅ ꯆꯤꯡꯗꯨꯝꯃꯨꯛ ꯆꯥꯎꯕ, ꯃꯌꯥꯅ ꯋꯥꯃꯨꯛ ꯁꯥꯡꯕ ꯑꯆꯧꯕ ꯁꯃꯨ ꯑꯅꯤ ꯑꯍꯨꯝ ꯐꯥꯔꯝꯃꯤ꯫ ꯁꯃꯨꯁꯤꯡ ꯑꯗꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯇꯣꯡꯅꯅꯕ ꯑꯣꯏꯍꯟꯒꯦ ꯈꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯁꯃꯨ ꯁꯒꯣꯜ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯃꯥꯗ ꯂꯤꯔꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯃꯪꯗꯒꯤ ꯐꯥꯔꯛꯄ ꯆꯥꯎꯔꯕ ꯁꯃꯨ ꯑꯗꯨ ꯃꯃꯥꯗ ꯎꯠꯂꯦ꯫ ꯑꯗꯨꯒ ꯁꯃꯨ ꯑꯗꯨꯅ ꯃꯃꯥꯅ ꯇꯣꯡꯅꯅꯕ ꯐꯥꯔꯛꯄꯅꯤ ꯍꯥꯏꯅ ꯃꯃꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯃꯍꯥꯛꯅ ꯀꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯥꯄꯜ ꯇꯧꯅ ꯂꯤꯗꯨꯅ ꯃꯃꯥꯕꯨ ꯀꯅꯥꯁꯨ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ, ꯅꯆꯥ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯥꯡꯒꯜꯂꯕ, ꯅꯍꯥꯛꯁꯦ ꯏꯃꯥꯅ ꯄꯣꯛꯄꯅꯤꯅꯦ꯫ ꯏꯆꯥꯒꯤ ꯄꯥꯡꯒꯜ ꯀꯟꯕꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯤꯔꯩꯕꯥꯛꯇꯁꯨ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤꯅꯔꯝꯂꯒꯅꯤ꯫ ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯕꯨꯅꯦ, ꯏꯃꯥꯒꯤ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯏꯆꯥꯅ ꯏꯃꯥꯒꯤꯗꯃꯛ ꯐꯥꯔꯛꯄ ꯁꯃꯨꯁꯤꯡꯗꯣ ꯊꯥꯗꯣꯛꯄꯤꯈꯣ꯫ ꯏꯃꯥ ꯁꯃꯨ ꯇꯣꯡꯅꯤꯡꯗꯦ꯫ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯅꯥꯄꯜ ꯇꯧꯒꯅꯨ, ꯅꯉꯣꯟꯗ ꯌꯦꯜꯂꯛꯇꯕ, ꯑꯀꯥꯏꯕ ꯄꯤꯔꯛꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯀꯥꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯈꯛ ꯇꯧꯔꯨꯒꯅꯨ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯍꯤꯡꯅꯤꯡꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯖꯤꯕꯁꯤꯡꯕꯨ ꯈꯛ ꯃꯤꯔꯥꯏꯕꯤꯒꯅꯨ꯫ ꯅꯍꯥꯛꯅ ꯅꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯁꯣꯟꯕꯁꯤꯡ ꯈꯛ ꯇꯨꯍꯠꯄꯤꯔꯣꯏꯗꯕꯅꯤ꯫ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯗꯤ ꯃꯤꯔꯩꯕꯥꯛꯇ ꯏꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯐꯕ, ꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯗꯣ ꯏꯃꯥꯅ ꯅꯪꯕꯨ ꯄꯣꯛꯂꯝꯕꯗꯒꯤꯅꯤ ꯍꯥꯏꯕ ꯈꯛ ꯀꯥꯎꯒꯅꯨ꯫ ꯏꯃꯥꯁꯨ ꯑꯀꯟꯕ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯊꯧꯅꯥ ꯑꯗꯣ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯏꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯨ, ꯏꯃꯥ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯒꯦ꯫ ꯅꯍꯥꯛꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯏꯃꯥꯒꯨꯝꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯉꯨ"꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯄꯣꯛꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ
ꯆꯤꯡꯗꯨꯝ ꯃꯔꯤ ꯃꯉꯥ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯤꯡꯁꯥꯡ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯀꯟꯕꯒꯤ ꯃꯃꯥꯅ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨ ꯎꯕꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯆꯤꯡꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯏꯃꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯅ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫